क्लास 10 अमदी 12 एग्जाम मायोकनबा ngamgadaba mechanism ama leingakna athubada puthokadabani Board of Secondary Education Manipur Bosemna Loba Class 10 amadi Council of Higher Secondary Education Manipur Kosemna Loba Class 12 exam mayoknaba ngamgadaba mechanism ama leingakna athuba matamda putho haina All Manipur Students Union MSUna Serol amada phongdorapga loinana Bosem gi hangduna leiriba secretary amadi exam controller athuba matamda hapiu hairi Serol asin makha taraduna satliba academic session 2020-2021 gi tungi yumbirel oirakadoriba mahiroi singi achauba changyeng exam singi manungda ama oiriba class 10 amadi 12 ke exam ani asi pangthokadaba matam kushilaktre hai COVID-19 laisat amaram oiraga mahi tampham sangkaya matam sangna ngasi phawba thingba thamduna lagi tamthiraba laina laisat asi hojik phawbagi oiriba phibam asida mapung phana lakshin ba ngamdrabasu laina asigi positive oiba masing nongmagi hantarakli amadi active case masing chu yamsilaktre haina lainga ki mari leinaba department na media thamkhiba laikre India gi tongan state singna hojik oirakliba mawong asida laina laisat asi tapna lakshin ba ngamlakpagi phibam lakpadagi mahi tampham sangkaya tapna hangdok narakpagi warep kya state singna longnarakpa ikoina thengnari Manipur State ki oina su pali balenga kasina satliba academic session asigi class 10 amadi 12 exam mayokna na ba mathau ta ba punamak ningthina paikhali haiba media da phongdokhiba leikhrabani amarom dalenga na media da mahiroi singi sahi mangdana ba chauba changyeng exam ani asi pangthokna ba honari hairabasu changyeng exam ani asigi manungda ama oiriba exam conduct tawgadoriba bosem gi yamna maru oiba pham oiriba secretary amadi exam controller hojik hangduna leiri Asigumba luraba tanpham asida bosem gi yamna maruoiba pham ani asi leingakna athuba matamda haptuna achauba exam asigi sem saba matam chana ngamnaba thuna thabak paikhatkedabani haina MSU na makha tari Nakalamaromda MSU na hokhiba December 30 da media gi thongda tungi yumbirel oirakadaba mahiroi singi achauba changyeng exam oiriba class 10 amadi 12 exam asi hojik oiriba phibam asida mahiroi singna mayoknabada achauba awaba ma oigani Matam leidingai da leingakna mathau taba thabaksing mahiroi singi tungi career shoktanaba thabak lokat piu haina phongdokhiba laikre matam sangna COVID-19 na mahi sang kaya thingduna class tawba yadana lakliba amadi athingba leidingai manungda private school ayambana class tawba yauna atei mechanism kya sinaduna mahiroi singbu kharada oirabasu takpi tambiriba si phawda mahiroi singi laibak lepkadaba achauba exam ni haina longnariba sida hena laibak thiribadi leingakki mahi sang sing kharakhak natana ayamba mahi sang singda Asigumba class amadi atopa pambai singsi naduna mahiroi sing kharada oirabasu mahi tamhanbagi thabak lokhatpagi mami udaba asini matang asida hangba yariba wahangdi class amadi atai pambai amatada cover tawba ngamkhidraba mahiroi singna examination ani asi karamna mayoknagani State asigi hojik leiriba education system asida mahiroi singna masa mathanta hona jaraga kamdauna exam asi mai pakna mayoknaba ngamgadoribage haibasini Lengaki leiriba mahisang singda tamliba mahiroi sing hojik leiriba condition asida exam ani si mayok nabada awaba machauna oigani maramaduna telaba matam khara phangliba sida lengaki mari lenaba department singna hirama sida khanaba thabak lokhat pinaba MSU na makhata na appeal tawri Asobu changyeng exam ani asibu mayok nagadoriba mahiroi sing maruoina lengaki mahisang singda tamliba mahiroi singi maraibak tambangam daba phibam amada leiriba sida paliba lengak asina lauriba initiative asi MSU amadi miyamna pende Hiramasi mahiroi loop asina hakchina lawi hairi Lengaki education ga mari lenaba department na exam pangthokna ba hona ba khakna tana mahiroi singda telaba matam khara asida lokhat pe yaba thabak sing athubada soidana lokhat kadabani nakala moromda lengak nga mahiroi singi phi gi matang da thokhiba order gi wangmada private school kharana exam gi mingda mahiroi singdagi nampu da phi lokhat na ba hona riba amadi laina laisat manungda awa chaitheng phangliba chairak asida mahiroi singdagi yamlaba phi lokhat na ba compulsory boarding da lehanna ba hona riba si khudak ta lepkadabani haina MSU na aroibada thamlakli Aduga top paumana child trafficking the senaba ama jail da thajinkre Singjamai police station na child trafficking ga mari leina na lokhatpa case amagi hearing ngasi CJM Imphal West da sathakibaga loinana case asida senaba mioi ama judicial remand pi khibaga loinana mioi ahumna bail da thadokre case asigi ayogi report amagi matungina tha sigi mari gi nungthil pung amarom tabada anti human trafficking unit Imphal West amasung in charge juvenile justice police unit Imphal West ki team amana Imphal International Airport ta chahi mapal dagi tara humdoi phawbugi angang khara mahausa ga manada mamongda leiba ubadagi inquiry tawbuda angang sing adu nupi kharana purakpani haiba khangba ngamki masigi matung tarakpada verification chathaduna angang sing adu masak khangki amadi makhoi India gi flight amada tongduna Agartala dagi Imphal tamna lakpani haiba khangba ngamki victim sing amasung accused person sing na piba statement matungina victim sing adu makhoi gi yumdagi nagamapal phogoi sangbam lekai dagi lekhidraba ice modu sarma gi loinabi Aids Radharani Devi
सहीना हुमद्रा मापन नागमापाल कांगजावी लेरक्तगी लेखिद्रबा ए दयामोगी लोइनबी ए सुनीता सहीना यांखै मंगा सगोल बन तेरा येंखोम लेकाइदगी ए लोकेश्वर मैतेगी मसानुपी ए कल्पना सनु सहीना कुंथ्रानी थोय अमसुंग त्रिपुरादगी राजकुमार दत्तगी लोइनबी जया लक्ष्मी दत्ता सहीना कुंथ्रा मरीना डोमेस्टिक हेल्पर ओइनबा पुरकपनी angangsing amasung nupising adu nagamapal phogoi sangbam lekai lekhidraba ice modu sarmagi machanupa ice sanjip sarma sahina nipunipan haribasina imphal international airport ta lakhi hari sanjip sarma radharani sunita kalpana amasung jaya lakshmi anti human trafficking unit imphal west amasung in charge juvenile justice police unit imphal west na numit adugi nungthin pung mari rom tabada phakibaga loina na makhoi dagi aadhar card taret voter card ama indigo flight ticket khara su phaki hari investigation ningthina tawna ba thogdo asida chenari banupa aduga nupi mari aduga singjamai police ta sinekhi bagaloina na thogdo asidagi kankraba ngangsing adu su mari lena ba authority da khusinakre case asigi matang da ngasi hearing sa tharba matung CJM Imphal West na nupi ani yauna punna miyoi ahumbu lupa lakh amamamgi PR bond da bail piki aduga accused person amana tha asigi kunithoi phawba numit 15 ni gi judicial custody da remand pikibani aduga topa pawmana Oinam mayang pat area da losilaga thamlamba khulai kya combined team na phagat khre ngarang Bishnupur district commando amasung tarataruk suba AR gi combined team na Oinam mayang pat area da operation chathabada losilaga thamlamba khulai kya phagat pangam khre haina Manipur police department ki PRO na thadorok pa serol amana hairi serol asina hai ngarang ayuk pung taruk makhai rom tabada Bishnupur district commando amasung tarataruk suba AR gi combined team na Oinam mayang pat area da operation chathagi operation adu da losin duna thamlamba khulai kya phagat pangam ki Pagalaki Bakulai Singadudi 9mm gi pistol ama 0.32 mm pistol ama 3.3 rifle ama Chinese grenade ama 36 ice grenade ama detonator ama 3.3 ammunition taranithoi handset ama 9mm magazine ama 0.32 mm magazine ama amasung 3.3 rifle magazine amani Hari Bakulai Singasi KCP group na losilaga thamlamba oiramgani hairi Pagat ki bakulai sing adu Nambol police station da sinakre loina na makha ta na ain yoiba thabak lokhatna bagi dama case amasu Nambol police na lokhale hairi aduga to papawmana lamnak ki sa usekta ka hena seitheng pi de Singjau isho amadi juko gi koi bata chakli ba mai asina lamnak ki sa usekta hujik phawb gi oina di ka hena seitheng pi ba thengnadri maisak sina ising nuksit ki phibam amadi aying asa gi phibam da chauna akai ba pi ga da bo oirabasu sa usek kaya gi thawai manghan badi hujik ngam da bo oina ui People for Animal Manipur gi thomi singna numit ini sup na sangshin bangam ba mai sha khraba chingmai kya da satuna lamnak ki sa usekta mai sha asina piga da ba chaitheng nainaba amadi aso open yawba usek singbu kan biduna layeng bagi khongchat pangthogi laibak phabani haibe ya ba mawong da mai asina siel laba sa usek ki haksang sing thengna de maina chaklaba usek makon ukrong amadi leibak ki makon sing hangduna leiba thengna ki tenwa gi mana akangba isang amadi tenwa gi sponge gumba akupa marana maichak sida mathau habli leptana sitba kan manung sit na maichak sigi mateng pangli leptana paktak na sak pa oirabasu mairi pikpa leibak ta sak pa madi kuina mafam amada sak tabana mafam singa tu da hinglamba sa usek sing mafam chaba mafam da sel hoba nangani slow loris kumba atappa sa singdi asukpa maina yobangam da umang singda leigani haibagi thajaba lei hairi saji sawum gumba sa singdi irai laina senba nangani Mayasi Nagaland rom dagi horak pa oibana Manipur gi di singdon dagi singkhong tamna saklapani masina sa singna senpham leibani haibasu yai achouba ching sing asigi makhongda asukpa umang sing leiri Manipur rom gi maina tumna sakraba mafam sing ayambana nungmai oina tawba maramna lamlaki sau sek singna pamjana leigadaba mafam oide nainaba yaba wafam amadi umang sing asida maisa kasi thoktringai dagi hona lamlaki sau sek sing marang kaina leibagi khudam sing thengna daba asini Maichak si laksinaba NDRF, SDRF, District Administration, Manipur Fire Service, Manipur Forest Department, Manipur Police, Local Volunteer, NGO amadi Manipur lengak na honariba amadi lawriba thawgang sing thagat ingai ni asuki matik ingba amadi khudong thingai oiba mafam ni yamna wangba masung achouba upal sing marang kaina hogdaba saruk sing oibana leibaki saruk sing isingi inil leiba wali akan banungsin na humlakba achakpa una amana anouba mafam amada irai laina mai honba yabagi phibam lei Khongchat adu da mateng pangbir khiba khangabo kendra gi MLA O Suraj Kumar Loibi Adventure Singjamai Ningombam Ideal Youth Club Thawal bu thagachari haina PFA Manipur na phongdorali Khongchat adu bu mapung phan khiba Senapati gi Deputy Commissioner TS Kiran Kumar Divisional Forest Officer D Zone amadi Singsong Village ki Chairman Ice Kaisho busu thagalaki Panbe abadi haukiba sehi gi December 18 da Nagaland lom dagi haurakhiba maina Manipur laksin duna Manipur gi umang kya tumna sakhibani
अरोबदा पाउबिलाई न्यूज रीडर की वीडियो बु येंगबिरिबु खुदिंग मकु थागतचरी।